Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Board of Secondary Education Manipur na loba High School Living Certificate Examination ngasidagi haure. Ahuba numita mahiroi ahum tantoki. Rises the paikaliba tongan ba chakot thorangi project sing Mukhyamantri na yengsinkre. Singda damgi hojik oiriba phibam Water Resources amasung Relief and Disaster Management Mantri Wahengbam Nyumaina hakthengna na yengsinkre. प्रधानमंत्री नरेंद्र मोदी की मन की बात की साम सुबह एडिशन का मरी लेना ऑल इंडिया रेडियो ना अखनब थौरंग क्या संदोली अमसुंग संसद की सभा अनिमक की मिफम ngasisu hiram kya da charang na thokpagi hanjin yaithokki Board of Secondary Education Manipur Bosem na loba High School Living Certificate Examination asidagi haure. Parikha asida punna mahiroi lising kuntranipan chama kuntare na Center chama yangkai nipan da parikha thari. Masigi manungda nupa mahiroi lising taranipan chanipan marfunitoi amasung nupi mahiroi lising taramapan chani nifumanga yauri. Parikha asida nataba pambai chataba thingnaba inspection team humudra rom amasung mahiroi lupsingi volunteer sing yauna tongan ba team nifumanga rom na semduna kupna yengsili. Aikogi paumin hai Bishnupur Senapati Ukrul amasung Kamjong jila da bosem gi class 10 parikha ngasi santi oina haukre. Metric parikha asigi ngasi English subject thokpa ahuba numita Palen Center dagi mioi ahum mahut silambagi damak tanthokki hairi. Rises the paikhat iba tongan ba project singi matang da Mukhyamantri Nongthomam Biren Singna sabhabati oiduna High Level Management Committee gi mipam ama ngasi pangthokre. Mukhyamantri ki secretary ta pangthokiba mifam aduda rises the loisinkraba project singi pibam yangsin bagalonena maduda kari semdok senjin tawai yagadagi haibadusu yangsinki mifam aduda maruina khanekiba project sing adudi sangai thelda laiba Olympian Park haingangi margin polo complex moirang da laiba INA headquarters memorial amasung sangai ethnic park na singbani Amaromda Lautak downstream project ki matang dasu Mukhyamantri na sabhabati oidana mahaki secretary ta mifam ama pangthokki Social media da thagalakpa warol amada Mukhyamantri na hai rise asida masa marom da mai puthok chaduna miyangi sinaba konanaba thaurang sing lokhatnabagi wafam sing khanaki Loktak downstream project asi loirabadi rise asi maigi lamda atai rise sing da mipang tanglaroi amasung masina sakot lambi da hena khudong saba piragani Rises the paikhat iba maru iba project singi matang da Department of Information Technology DIT na ngasi Mukhyamantri da PowerPoint presentation utki Rises si amatoina chakhatnaba sarkar asina honari hairaduna Mukhyamantri na hai infrastructure lambi thong phagalaba matamda thabak phangdabagi samasya ko anbaga loinana karbar tawbadasu hena laithok hallagani Maragasta Thangal Sip Singa Mukhyamantri Nongthomam Birenga mifam ama pangthokre mahaki secretary ta pangthokpa mifam aduda mauksadagi leiraklaba nat amasung chanabi sing yokhatuna thamba lamdamasda leiminariba mipung khudimak amatoina nungchi chanana leiminabagi matangda wafam kya khanaki hari Akasbani amasung Doordarshan ki North Eastern Zone ki Additional Director General ADGE Asis Bhatnagar numit humni ki khongsata ngasi Imphal da thunglare mahangna hek thunglabaga Palace Compound Imphal da leba Akasbani Imphal ki office da officer sing amasung staff singna harauk tayamna oki tungda mahangna officer sing amasung staff singa hiram kya da wari sanaki All India Radio is especially important in Northeast because it has to carry the colors of humankind. And the most colorful place in our country is Northeast. AIR Imphal, Akashwani Churachandpur, say anybody can listen at Bangalore, at Chennai, at London, at Washington. That's the strength. And that's the added responsibility for the people who are working in All India Radio. Working in All India Radio is not just a job. It is a service to the humankind. And I feel proud that my friends are putting in their best efforts to give the people the clean and enriching content and unbiased and reliable news. Administrative amasung broadcasting operation ki thabak puriba Sri Bhatnagar na hayeng mayang Imphal ki high power transmission yengani LRS Churachandpur chu yengani Imphal iski porompata laiba Doordarshan kendra Imphal chu chatuna yengsingani amasung mafam digi official singa unadana wari sanagani mahangna Imphal thadok tringai da moirang gi INA amadi Loktak pa na singba yengani
Sahi khudingi sahitia thopang rupna piduna lakpa Gopal Sharma Award kumsi sahi oina saknareba aiba BM Maisnamba hairaga khangnaba Brajamani Maisnamba da piragani hairi thasigi kunmathoi da pangthokadaba World Poetry Day ga mari lenana award asi khusinagani mana asida salama citation ama amasung selgi mana yauri tabiriba pawasi Akashvani Imphal digani Singda Damgi Hogzik Oiriba Fibam Water Resources Amasung Relief and Disaster Management Mantri Awangbo Nyumaina Hakthengnana Satuna Yengsingkre Khongsat aduda Mantri na catchment area da Paikaliba Sambal Khabagi Thabak adusu Yengsinki Mafam adu lairiba sarkar gi lamsingda miyoi kyana lam khopsilakpa adugi yenglaga Sambal Khabagi thab adu chatharakpani hairi Mamangda mafam asida lamgi senba kya lairakpadigi sarkar gi yanaba puraklaba matung Sambal Khabagi thabak adu paikhatkibani hairi Khongsat aduda Mantri na hai Imphal sargi mafam ayambada ising piriba singda kandaba yade maramaduna hauzik mayoknariba ising phangdabagi samasya asi karam haina ko hangadagi haibadugi matangda mafam aduda yengsinba lakpani National Highway 53 dagi Jiribamgi heliport tariba lambi Raja Sarkarna sembi dabadagi maruoina Vidyanagar Harinagar Uchathol amasung lamlen khulgi khunja singna khongjang sangsinduna lambi thingkre khongjang asigi matangda Jiribamgi Deputy Commissioner amasung SP ga wari sanarabasu santainaba purapa ngamdabadagi lambi thingbagi khongjang makhatana chathari khongjang asigi matangda wakat mipam phamlebi nupi amana asumna hai Ngarang dagi haugna masi ni suna chathara iba banasi local MLA na masi phawba tabide aduna thari balambi asi ngasi hospital road adagi di holipet road oriba adagi horticulture dagi sport complex dagi maru oiba lambi oibana ngasi phawba balasi chathajarak bani aduna ngasi phawba local MLA na tabide aduna makhata na balasi chathagini Swast Bharat Mission Urban gi Makada Leibak Sinba Tungna Chayol Ohum Chathagadaba Swast Utsav Chayol Palan Lilong Municipal Council gi oina ngasidegi haukre Lilong Municipal Council na sinduna pangthokiba thorom adugi matangda Manipur State Minority Commission gi Chairman Anwar Hussain hai Pradhan Mantri Narendra Modi na lu nanba Bharat amagidamak hogdokiba Swast Bharat Abhiyan gi manungchanna Housing and Urban Affairs Mantri Hardip Singh Puri na Swast Utsav asi hogdokibani Chayol Thorom Manung Asida Lilong Urban gi mafam singda moli basing sengdoktuna lu nanba Lilong Urban ama ohenba ngamgani haibigi thajaba mahakna fongdokki Swast Utsav Lilongda State Government na maruina Mahut Minister na Anova Yogi Makada hogdokpibagi damakta Hangai Letana Thagachari Aduga Andaki Taugadoriba Hapta Sida Soidana Lilong Municipality gi Maruibam Famsing Maruina Road Side Sing Mosalaga Laibasing Ayamba Saruk Clear Oiba Lunana Thamba Soinangamni ena Hajai Aduga Loinana Hanagi Jewji continue Toriba Councillor Sing Member Sing Praja Sing Loinamak Yaubi Raga Masi Taubiri Vasigi Damakta Su Hangai Letana Thagachari Reserve amasung Protected Forest Singna Miyoi kyana lamai thabagi thawong kya toina thokli thawong asina miyobigi punsi lanthum amasung akoibagi phibamda chawna singnarakli lamai thaba haibasi Indian Forest Act 1953 ki mayoktani marumaduna reserve amasung protected forest singda yariba makai mai thabidanaba Tengnopal None amasung Tamenglong jiragi mari leinaba district magistrate singna miyamgi pungning singsilakli cherolamada hai kanagoma miyoi amana lamai tharbadi aingi matungina chairak phangani Sasat Battalion Assam Rifles na ngasi Kamjong Jilagi IC amasung Kangpat Khulenda lemna layengbagi camp ama pangthokre hairi maduda miyoi chani marfurom layengbaga loinana lemna hidak langthak yanthokki None Battalion Assam Rifles na None Jilagi Marangsing Part 5 village tasu lemna layengbagi camp ama pangthokre hairi maduda miyoi marfudra marirom layengbaga loinana lemna hidak langthak yanthokki Imphal gi polo ground ngasidegi haukiba anisuba state women's polo tournament lisingani kulumdogi hogdopagi match da Lamon Polo Club Sagolban Terana KNMM Riding Club pu panjil nipan ani da thoikre tournament asida punna team mangana saruk yari tournament asi Manipur Horse Riding and Polo Association na sinbani Artificial turf ground chathariba chahi tara mari makhagi nupa machagi inter club football tournament ngasi Poloi Football Club na Eastern Sporting Union bo panjil mari amada thoiki atopa match amada Football for Change Academy na Felum Lamhil Lombo panjil manga sino da thoiki Akashvani Imphal degi pau tabiri
प्रधानमंत्री नरेंद्र मोदी ना था खुदिंगी अरोइब नोमाइजिंग नुमिता आकाशवाणी की थोंग संदोकपा महाकी पुंगनिंगी वा मन की बात अप्रैल 19 एडिशन चामा सूरगनी प्रोग्राम असी इंग कुमजा लिसिंग अनि तरा मरिगी अक्टोबर 2 की विजयादशमी नुमिता हौदोखिबनी हौजिक फावबदा एडिशन 45 संदोखरे चामा सुबा एडिशन असिगा मरी लेना ऑल इंडिया रेडियो ना मरुइना मन की बात ना भारत पु अवनब पुरकनबा होनबदा पीरिबा इथिलगी मतंगदा अखन्नबा थौरम क्या संदोकपा हौरे केंद्र की इन्फॉर्मेशन अमसुंग ब्रॉडकास्टिंग मंत्रालय हाई प्रधानमंत्री नरेंद्र मोदी ना मन की बात मरुइना पुखटकीबा अखन्नब हिरम चामा खंदोक्तुना थौरम असी संदोकपनी थौरम असी लाक्लिबा एप्रिल 19 दा लोइसिनगनी अखन्नब थौरम असी आकाशवाणी की स्टेशन सिंह विविध भारती स्टेशन 92 FM रेनबो चैनल 15 FM गोल्ड चैनल मरी अमसुंग प्राइमरी चैनल चामा यांखै मापंदा संदोकली आकाशवाणी हाई प्रधानमंत्री की मन की बात असिना खादी इंडियन टॉयज इंडस्ट्री हक्सेल की स्टार्टअप आयुष अमसुंग स्पेस की लमदा चावना इथिल पीरी भारत की होनजमना ngasiदी योगा असि मालेम पुंबदा यामना पामनरे असुमना चही खुदिंगी जून 19 दा मालेमगी योगा नुमित हौखिबा सही खरदगी लेप्तना पांगथोक्तुना लाक्ली योगना भारत नतना मालेमगी लेबा पुनमक्ता पीरिबा इथिलगी मतंगदा प्रधानमंत्री ना मन की बात की 13 सुबा एपिसोड ता फोंगदोक्किबा वाफम खरा अमुक संदोकचरी यूनाइटेड नेशन ने योग को पूरा विश्व 21 जून को योग दिवस में माने इसके लिए स्वीकृति दी भारत के लिए ये बहुत ही गौरव का आनंद का अवसर है सदियों से हमारे पूर्वजों ने इस महान परंपरा को विकसित किया था उसने आज विश्व जुड़ गया योग व्यक्ति के जीवन में तो लाभ करता था लेकिन योग ने यह भी दिखा दिया वो दुनिया को जोड़ने का कारण बन सकता है सारी दुनिया योग के मुद्दे पर यूएन में जुड़ गई संसद की सभा अनिमकी फिवम ngasiju कांग्रेस लुसिंगबा राहुल गांधी ना लंदन दा गणतंत्र का मरी लेनबा वाफम सिंगी मतंगदा फोंगदोखिबा अमसुंग अदानी ग्रुप अमदी अतै हिरम सिंगी मतंगदा सरांगनबा थोकपदिगी हंजिन हंजिन यैथोक्की सभा अनिमकी मिफम ngasi नुंथिल पुंग अनि फावबा यैथोक्की लोकसभा दा सभा की मिफम हेक फंबा हौबगा तृणमूल कांग्रेस की सदस्य सिंगना मचिंदा अमुब फी येतुना क्वांगांगखिदे कांग्रेस डीएमके अमसुंग अतै विरोधी सदस्य सिंगना अदानी ग्रुप की मतंगदा सभा की वेलकमना चंगसिंगकी ट्रेजरी बेंच की सदस्य सिंगना राहुल गांधी लाले हाइजगदबनी हाइकी राज्य सभा दसु फिबम असी सब मानना लैकी मियोई अमगी आधार सेल संगना अपडेट तौबा यूनिक आइडेंटिफिकेशन अथॉरिटी ऑफ इंडिया UIDAI ना याहले केंद्र की इलेक्ट्रॉनिक्स अमसुंग इन्फॉर्मेशन टेक्नोलॉजी मंत्रालय हाई थौरांग असी मियांगी येंगलगा पाइखटपनी खुदोंगसाबा असी सही असिगी जून 13 फावबा पीरी मंत्रालय हाई लेमना अपडेट तौबगी खुदोंगसाबा असी माई आधार पोर्टल दा खुदक्ता यागनी मंत्रालय हाई केंद्र अमसुंग राज्य सरकार की स्कीम अमसुंग प्रोग्राम लिसिंग अमा चनीरोंगी खुदोंगसाबसिंग आधार की मतेंग फंगले अरोइबदा मरुइबा पाव बोर्ड ऑफ सेकेंडरी एजुकेशन मणिपुर हाई स्कूल लिविंग सर्टिफिकेट एग्जामिनेशन ngasiदगी हौरे मैट्रिक परीक्षा असिगी ngasi इंग्लिश सब्जेक्ट थोपा अहुब नुमिता पलेल सेंटर दगी मियोय अहुम महूत सिलंबगीदमक तानथोक्की हाइरी राज्य से पाइखलिबा तोंगान तोंगानबा चाखुत थोरांगी प्रोजेक्ट सिंह मुख्यमंत्री नोंथोमम बिरेनना सभापति ओइदुना येंगसिनख्रे सिंगदा दाम की हौजिक ओइबा फिबम वाटर रिसोर्सेस अमसुंग रिलीफ एंड डिजास्टर मैनेजमेंट मंत्री अवांगबो निमाइना हाक्थेंगना सतुना येंगसिनकी प्रधानमंत्री नरेंद्र मोदी की मन की बात की चामा सुबह एडिशन का मरी लेना ऑल इंडिया रेडियो ना अखन्नब थौरम क्या संदोकली अमसुंग संसद की सभा अनिबंग की मिफम ngasiju हिरम क्या दा चरांगनब थोकतबदी थोकपदगी हंजिन हंजिन यैथोक्की पाउ लोइजरे।